ꯑꯩꯈꯣꯏꯒꯤ INCꯒꯤ Honorable President ꯑꯩꯈꯣꯏꯒꯤ K Meghachandra ꯀꯣꯅꯥꯠ ꯁꯃꯥꯅ ꯂꯥꯛꯑꯝꯕꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ Xꯗ ꯊꯥꯒꯠꯂꯛꯄ ꯋꯥꯍꯩꯁꯤꯡ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯣꯏꯕ ꯃꯁꯤ ꯄꯥꯕꯤꯕꯒ ꯀꯔꯤꯅꯣ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣꯁꯤ ꯊꯝꯖꯕꯅꯤ ꯑꯗꯨꯗꯩꯗ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯔꯥꯡꯅꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯔꯥꯡꯍꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯟꯅꯕ ꯉꯥꯡꯈꯤꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ INCꯒꯤ ꯄ꯭ꯔꯁꯤꯗꯦꯟ Meghachandra ꯁꯥꯍꯦꯕꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯟꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯥꯗ ꯄꯥꯕꯗꯁꯨ ꯃꯥ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣꯅ ꯀꯣꯅꯥꯠꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯄꯜꯂꯒ ꯈꯣꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯊꯨꯒꯥꯏꯕ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀꯣꯅꯥꯠꯅ ꯍꯥꯏꯔꯝꯕꯗ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯁ꯭ꯇꯦꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ प्रजाꯒꯤ ꯋꯦꯜꯐꯤꯌꯔ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭रिꯇꯤ ꯉꯥꯛꯅ ꯆꯠꯄ ꯑꯗꯨꯒ ꯑꯣꯜꯇꯔꯅꯦꯇꯤቭ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯒꯤ ꯑꯩꯈꯣই ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯅꯆꯤꯡꯕ ꯑꯗꯨꯒ ꯏꯚꯟ ꯁꯔꯀꯥꯔ ꯁꯦꯝꯕ ꯁꯦꯝꯗꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯊꯝꯃꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯤ ꯀꯔꯤꯅꯣ ꯁꯦꯝꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯗꯨꯒ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯃꯨꯟꯅ ꯈꯟꯅꯔꯒ ꯀꯩꯅꯣꯗ ꯁ꯭ꯇꯦꯠꯀꯤ ꯂꯤꯗꯔꯁꯤꯡꯒ ꯅꯦꯁꯅꯦꯜꯒꯤ ꯂꯤꯗꯔꯁꯤꯡꯒ ꯈꯟꯅꯔꯒ ꯀꯔꯤ ꯐꯒꯗꯒꯦ ꯈꯣꯠꯄꯗꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯅꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯧꯒꯅꯤ ꯗꯤꯁꯤꯖꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯑꯁꯤꯅꯆꯤꯡꯕ ꯑꯩꯅ ꯈꯟꯕꯗ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯟꯕꯤꯔꯝꯒꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯔꯤꯅꯣ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤ ꯍꯥꯏꯔꯛꯏꯕ ꯍꯥꯏꯁꯦ ꯃꯁꯤ ꯃꯥꯒꯤꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯄ꯭ꯔꯦꯁ ꯃꯤꯠꯇꯨ ꯏꯪꯂꯤꯁꯇ ꯀꯟꯗꯛ ꯇꯧꯈꯤꯕ ꯄ꯭ꯔꯦꯁ ꯃꯤꯠꯅꯤ ꯑꯗꯨꯗ ꯀꯣꯅꯥꯠꯅ ꯉꯥꯡꯉꯤꯕ ꯏꯪꯂꯤꯁꯇꯨ ꯌꯥꯝꯅ ꯂꯨꯕꯁꯨ ꯅꯠꯇꯦ ꯃꯗꯨ ꯈꯪꯗꯗꯅ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯗꯗꯅ ꯃꯥꯅ ꯑꯣꯟꯅ ꯇꯩꯅꯕ ꯑꯥꯔꯊ ꯑꯃ ꯂꯧꯔꯒ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁꯤ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤ